Ngara nungdaran phone ki ba kanglai pa ki mai ragi pau chidagi maru oiba pau khara khanga chiraga miyam da khulo tamjige nongma pamba numi sing yaripo bajar ge dukan sing thong lo na ba warip laukre yaripo bajar ki koi bada makhal khudima ki po yoleba sing sai amagi manungda tabat nongma pamba numi sing yaripo bajar ki koi ba mafam sing da famliba dukan sing thong lon ba amade po fam da ba haina amato oina yanakre hairi yanaki ba si ki matung ina sajibugi nongma pamba id amadi Hiyangai gi nongma pamba sing ashidi aduma yaripo bazar hangani adugo nongma pamba sing na bazar hanglamba yawravadi hangliba famliba miyoi sing adugi mathakta sel oina lupa lising abma lauba aduga numit mangani thong thinganba amadi pofam phamanda ba hainasu amato oina yanare mari suba warep oina member sing na nongma pamba khudingi sel oina lupa chama khagatnaba aduga matamgi oiba warep mifam phamba hainasu mod amato oina yanare haina All Yaripo Dukanda Association के General Secretary Khagemam Sujata की चिरो अमन हाइडी मेडिकल प्रोफेशन द खोंग थंगजिल अगलेबा सिंगना मियाम के थगल मतोम लोम न तौगदबनी एलो केंद्रो मेडिकल प्रोफेशन द खोंग थंगजिल अगलेबा सिंगना मियाम के थगल मतोम लोम न तौबा हाइबसिना मांग थादुना थबक तौगदबनी हाइना मणिपुर यूनिवर्सिटी की वाइस चेयरमैन प्रोफेसर एल लोकेंद्र न फोंदोखरे वाफम असिंग असि जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंस जिनिम्स की मेन एडिटोरियम द पांगथोखिबा जिनिम्स दा MBBS amadi BDS tamliba lising ani ga subna taraga nipan taraga mapan ge best mairoi singi oiba graduation ceremony gi thoram da phongdokhibani mahak na hai ngasi fawba de institute asina MBBS graduate chanipa BDS amaga ni fugamatoi professional doctors ani rom puthokpa ngamba si yamna thakaningai ni machida natana institute asina scientific journal kaya puthokpa ngamba ga loina seminar amasung workshop kaya pangthokpa ngamba asina Medical science na mapung fana thabak tawba ngamnaba hotnaba habasi thakaningai ni medical ke professor da khong thangjil alaba singna miyam gi ana layeng gi lamda kathokpana mang thaduna thabak tawgadabani haiba wafam su phongdokhi ngasi gi tharam aduda GNIMS ke director professor and Debina chingba chucharu yakhi Shillong da me ahombo black day hana palal tawkre Manipur da thoriba irang asina sahi ama mapum farakpa numit me gi tang ahomda Shillong Manipur gi student union SMSU na sinjuna ngarang Meghalaya gi Shillongda Black Day palan tawkre hairi Shillong gi laitum kharada leiba Manipur House da pangthokiba palang tharom aduda saru yakhibasing na Manipur irang asida elega immigrant sing ni yelomi sing da on sinjuna landa babu akama mongda yaningda phongdok nakhi palan tharom adugi matungda wangang laduna Shillong Manipur gi student union gi president Chongtham Thangamba Maiteina phongdokhibada Zai ama mapung farak laba mishimina yung kay may thaba amadi miyoy lising kya na lanjin na duna relief camp sing da lariva sida irang asi center ama sung Manipur langang na loisin na tamliba su yaning day iset ama gi yelaw mi furup ta onsin na darak laga langang na chapsaba thaba lakhota ba haba si yelaw mi singi tungi afabo oiroi marama sina chapsaba phirep ama ga loina irang asi losin biyo haki Thokliba Lan asi ki matangda inmates singa interaction program pangthokre Tanghalia da Manipur Convolute Relief Camp Committee Oinam Amadi NSS Oinam na sinjuna mamang sahi ki me ahum dagi hogduna Kuki narco terrorist singala naraktuna maitegi yung kaya may thaduna lantung kaya huranduna mang taan kiba samjaraba miyoy kaya hat kiba khulngapa kaya thawai kat kiba thaudok sahi farakpabu ningsingjuna observation of 3rd May Amadi Thamban Mari College Oinam da hangliba relief camp da lariba miyoy singa Interaction tawbagi thorom ama college asida ngarang numidang pangthokre hairi thorom aduna Manipur da thokliba irang asina maram oiduna laikhidraba singi mafamda mairaka tuna minute ani tumina leptuna ikai khomna botke relief camp aduda laiba singna thokliba irang asi chai fare adubu irang loisinbagi wafam laijai relief camp da thambiduna chana thaknaba polam kaya piri harabasu mafam asida camp kuine laikhigani masa masagi yumda chaba chadaba hanjinba yahanbiyo Ana ayek yawbada layengba ngamdaduna miyoy kaya China khangnari kuki singa tongaba leba ama tange haragasu Manipur amadi India lengaga tange hadraga lanjadraba maiti miyamda onsilaga hapa tupa chathaduna lan tawriba si karigino haina phungdoknakhi thaknaba afawa ising fanganaba khongja chapa haurei sanural mamang sai lising aniga sumna kungo homdagi mi ahumdagi kuki terror singna Manipurda khundaba saidagduna leiraga jaga jaga gi kuki len semjinduna Jingmi tami anigi fazaraba saktam thukaina ba honaduna ngasi phawba lan leptare haina salai apumanupi lamjing lup sanurang na thadorakpa jero amana hari sanurang gi publicity secretary Thoinu Debina press thadorakpa jero sina hai lan hek horakpadagi chai ama helaba phawba achida
Sanuragi Publicity Secretary I Soinu Devina Press Thadoropa Chiro Sinahai Lan Hek Horopadagi say Emma Helava Faba Asida Salai Apumanupi Lomjing Lupna Kulnga Libama from Kuding the Chatuna Leptina Sana Taknava Polam Sing Timbagi Makacha Tarapo Oina Kulnga Liva Isa Singalan Tenava the Isingi Awaba Yinglaga Sanuragi Mama Ovesina Mege Tang Ahum Dagi Hauraga Taknava Afava Ising Fangana Bakongta Pahauri Heidi Sanuragi Chiro Asina Haivadi Kumjali Singamaga Sani Pamok Dragamatoida Thokliba Angro Manipur Wal Adu Tanga no Maiga Akamba Lantina Kivani Maduna Koina Kanabo Sukigani Akwe Masu Tatana Puna Lemina Bagi Tanza Adu Hauzik Lagle Haili Kanglay Paki Mairagi Editorgi Pau the Miamna Tamzirangi Manipur Miamna Matangi Mamal Kangna Matamanga Tabapang Topagi Hainavi Tamsi Manipur Miamna Matangi Mamal Kangna Matamanga Tabapang Topagi Hainavi Asi Hauzik Pau Electric Matamba Karisu Latina Kaduna Arembada Matamangan Begi Hainavi Asi Sahi Kiagi Mamangdi Adumak Toguna Lakli Patrava Hainavi Asina Maram Ordina Lamdam Ashigi Miyuk Ayambana Matamgang Tabapang Topi Hainavi Adulatri Machina Hiram Kudimakta Sotaraba Manipur Ama Ohenduda Amoke Hena Hiram Kudimakta Lekata Hanabagi Mara Amo Ohele Habiai Kudam Oina Hairabada Manipur the Lining like Songamai Legina Pangtoliba Toram Sing Matamgang Pangtopi Hainavi Late Lohombogi Toram Pangtopagi Matamashi Jebao Barton and Timpung Ama Hana Tagani Adubo Lohombogi Toram Pangtopadana Nunti Pungani Ohum Dagi Pangtopa Hoduna Taram Aduda Saruyaga Doriba Miyambo Aremba the Matamanganba Amadi Matam Zana Taba Pangtopangam Daba Haibadu Janabi Asigumba Matam da Sujebago Tariba Matam Haibadi Pungsinganga Taram Pangtokta Badagi Aremba the Miyamgi Matamahali Machi Donatana Manipulangaki Honga Tunga Tungamba Organization Kiana Simba Toramsu Matam Ngana Pangtopangam the Bagi Chatnabi Amaleri Ayupung Tarada Toro Ama Pangtokani Hadina Barton Pirakpada Matam Zana Taram Yauba Chachaba Pung Ama Anichon Taraga Taram Pangtokpana Arembada Matam Mangan Bahabdu Oheli Masimanga Lamdam Ashigi Miamna Matam Nganga Tabak Pangtopugi Hainavi Asi Laitabana Hiram Kudimakta Sota Bagi Maram Habadu Oheli Haina Balay Matam Havasi Shelni Matamgi Matung Inat Nungam Badagi Numitava Fabagi Matam Aduda Kariguma Taba Amata Pangtoktana Laibatara Badi Lekataba Punchi Amada Hingadoribani Habasi Lamdam Jigi Miamna Kangba Chummi Matam Ngana Chatlibasi Aeroplane Tongba Parikha Thaba Interview Pangtokpa Asigumba Asinatana Atai Thoram Singdadi Matam Ngana Tabak Tobangamde Malengi Chokhalaba Lebak Singi Miyoi Singna Matambo Aduki Matik Belu Laina Chijinay Matam Ngana Matam Sana Taba Pangtokpana Chokhapa Leba Amama Habadu Oibangami Ahing Nungtin Numidang Haina Matam Kaidokuna Matam Gachana Tabak Sing Toguna Sel Tanaba Hotnaduna Selgi Tungi Pibam Pagahali Maduna Malimgi Chokhapa Lebak Singi Miyoi Singna Matambo Belu Laina Matam Kanga Tabak Tobadagi Discipline Laina More Mang Daba Miyoi Amamam Oiduna Haibadi Wa culture Laina Matam Sana Tabak Pangtokpadagi Chokhapa Leba Ama Oiba Habadu Ngamlaklibani Haibasi Manipurgi Miyamna Sukhangba Sungani Maram Aduna Haukrabasu Haukre Ngachigi Miro Alsinadi Matam Nganga Tabak Pangtokpa Arembada Matam Manghandaba Mai Pakna Pangtoknaba Hotnavana Kwadagi Faba Haibadu Chokhapa Kunai Ama Oibangamgani Haibasi Kangna Matam Manghandana Matam Chana Tabak Pangtokpagi Hainavi Thambana Afaba Oigani Haibadu Khangsi